ꯑꯃꯒꯤ ꯃꯇꯨꯡꯗꯣ ꯉꯁꯤꯗꯤ ꯀꯨꯟꯖꯣ ꯍꯔꯥꯎꯅ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝ ꯃꯈꯜ ꯃꯈꯜꯗ ꯄꯨꯊꯣꯛꯇꯨꯅ ꯊꯤꯔꯤ꯫ ꯍꯩ ꯇꯥꯕ꯭ꯔꯥ, ꯌꯦꯡꯉꯨꯅꯍꯦ ꯅꯣꯏꯕꯣ, ꯑꯩꯅ ꯁꯦꯠꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃ ꯊꯤꯌꯨ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ꯫ ꯔꯥꯅꯤꯁꯨ ꯅꯣꯛꯇꯨꯅ ꯆꯪꯉꯛꯏ꯫ ꯌꯥꯝ ꯍꯔꯥꯎꯈ꯭ꯔꯕꯣꯏꯔꯦꯗꯀꯣ꯫ ꯉꯁꯤꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯟꯕ ꯑꯗꯨꯃꯛꯅꯤ ꯁꯦꯠꯀꯗꯕ꯫ ꯒꯥꯔꯤꯒꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯁꯦꯡꯗꯣꯛꯑꯣ ꯍꯥꯏꯌꯨ꯫ ꯍꯣ ꯁꯦꯡꯈ꯭ꯔꯦ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ, ꯃꯣꯏ ꯀꯀꯥ ꯂꯣꯏꯁꯤꯟꯕꯤꯔꯣ, ꯑꯩ ꯊꯣꯏꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯆꯠꯂꯅꯤ ꯍꯥꯏꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯦ, ꯐꯣꯟ ꯌꯦꯡꯂꯒ ꯐꯝꯂ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ ꯊꯣꯏꯕ, ꯀꯩꯗꯧꯔꯦ ꯅꯪꯗꯤ, ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ? ꯈꯔ ꯊꯦꯡꯅ ꯆꯠꯀꯦ ꯇꯧꯅꯤ꯫ ꯐꯔꯦ ꯑꯩꯁꯨꯅꯦ ꯅꯪ ꯀꯀꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯊꯤꯔꯨꯈꯤꯒꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯂꯣꯏꯁꯤꯜꯂ ꯀꯨꯝꯊꯔꯛꯑꯣꯀꯣ꯫ ꯀꯀꯥ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯏꯃꯥꯆꯥ? ꯆꯠꯂꯣꯏꯗ, ꯉꯁꯤꯗꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯂꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯧ ꯍꯥꯏꯕ꯫ ꯋꯥꯡꯊꯣꯏꯕ ꯔꯥꯅꯤꯗ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯒ, ꯀꯅꯥꯒꯤ ꯃꯧ? ꯍꯩꯃꯥ, ꯌꯨꯝꯁꯤꯒꯤ ꯃꯧ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯠꯇꯅ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯕꯣ ꯉꯥꯎꯔꯕ꯭ꯔꯥ ꯃꯤ? ꯑꯩ ꯅꯨꯄꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯃꯥꯆꯥ, ꯑꯕꯦꯝ ꯂꯩꯅ ꯄꯥꯈꯠꯂꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯍꯣ ꯏꯆꯥ ꯁꯤꯟꯊꯥꯒꯅꯦ ꯏꯆꯥꯒꯤ ꯋꯥ ꯂꯦꯞꯅꯕ ꯆꯠꯀꯗꯧꯔꯤꯕ, ꯑꯗꯨꯒꯤ ꯅꯪ ꯀꯀꯥꯗꯣ ꯐꯩꯖꯣꯝ ꯁꯦꯠꯄ ꯐꯖꯕ ꯁꯦꯠꯇꯣꯏꯅꯤꯌꯦ, ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃ ꯊꯤꯌꯨ ꯍꯥꯏꯍꯧꯔꯤꯕ꯫ ꯋꯥꯡꯊꯣꯏꯕ ꯍꯧꯖꯤꯛꯇꯗ ꯃꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯏꯗꯤ ꯑꯩꯅ ꯑꯗꯨꯝ ꯈꯟꯕꯤꯔꯨꯒꯦ꯫ ꯄ꯭ꯔꯕꯞ ꯊꯣꯛꯂꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯀꯨꯟꯖꯣ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯋꯥ ꯂꯦꯞꯅꯕꯒꯤꯗꯃꯛ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯅꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ꯫ ꯐꯔꯦ, ꯁꯥꯡꯅ ꯌꯩꯊꯣꯛꯄꯁꯨ ꯄꯥꯝꯗ꯭ꯔꯦ, ꯑꯗꯨꯗꯤ ꯀꯥꯂꯦꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕꯁꯤꯗ ꯁꯣꯏꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡꯈꯩꯁꯨ ꯍꯔꯥꯎꯖꯔꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯒꯤ ꯄꯥꯎꯗꯨ ꯄꯨꯗꯨꯅ ꯀꯨꯟꯖꯣ ꯍꯣꯏꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ ꯆꯥꯛ ꯇꯣꯛꯅꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯕ ꯆꯪꯉꯛꯄꯅꯤ꯫ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯄꯗꯣ ꯍꯥꯏꯔꯞ ꯌꯦꯡꯉꯤ, ꯅꯝꯕꯔ ꯔꯤꯁꯤꯞ ꯂꯩꯕ ꯅꯠꯇꯦ꯫ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ? ꯃꯆꯤꯟꯗꯨ ꯇꯞꯂꯞ ꯁꯣꯜꯂꯒ ꯐꯣꯟꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯇꯨꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ, ꯄꯥꯏꯁꯤꯔꯥ ꯄꯥꯏꯔꯣꯏꯁꯤꯔꯥ ꯍꯥꯏꯅ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤꯉꯩ ꯇꯠꯈꯤꯕꯅ ꯍꯥꯜꯂꯦ꯫ ꯐꯔꯦ ꯈꯟꯗꯨꯅ ꯃꯣꯟ ꯃꯌꯥꯗ ꯐꯣꯟꯗꯨ ꯊꯝꯂꯒ ꯇꯨꯝꯊꯅꯕ ꯇꯧꯏ꯫ ꯌꯥꯗ꯭ꯔꯦ ꯇꯨꯝꯊꯕꯁꯨ꯫ ꯐꯣꯟꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯇꯧꯔꯛꯄꯗ ꯍꯟꯗꯛꯇꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯄꯥꯏꯈꯠꯇꯨꯅ, ꯍꯜꯂꯣ ꯀꯅꯥ? ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎ ꯈꯟꯕꯤꯗꯕ? ꯑꯩ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯐꯣꯟꯗꯒꯤ ꯅꯨꯄꯥꯗꯣ ꯇꯞꯅ ꯅꯣꯛꯂꯒ, ꯍꯥꯟꯅꯒꯤꯅ ꯁꯔ, ꯍꯧꯖꯤꯛꯀꯤꯅ ꯍꯁꯕꯦꯟ꯫ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯏꯀꯥꯏꯅ, ꯁꯔ ꯀꯩ ꯂꯩꯔꯒꯦ? ꯒꯦꯠ ꯐꯥꯎꯗꯪ ꯊꯣꯛꯂꯛꯑꯣ, ꯀꯩꯅꯣꯝꯇ ꯄꯤꯔꯝꯒꯦ꯫ ꯍꯌꯦꯡ ꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯉꯁꯤꯗꯤ? ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ ꯃꯔꯛ ꯐꯠ ꯊꯠꯂꯒ, ꯑꯩ ꯍꯌꯦꯡ ꯁꯪꯉꯨꯏ ꯑꯗꯨꯒꯤꯅꯤ, ꯐꯠꯊꯣꯛꯂꯛꯑꯣ꯫ ꯈꯨꯝꯗꯦ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯋꯥꯈꯜ ꯈꯟꯕꯗꯨꯅ ꯀꯥꯟꯅꯔꯣꯏ, ꯉꯥꯏꯔꯤꯁꯤ ꯀꯨꯏꯔꯕꯅꯤ, ꯉꯁꯥꯏꯗꯤ ꯇꯧꯕꯁꯨ ꯄꯥꯏꯗꯦꯅ꯫ ꯍꯣꯏ ꯉꯥꯛꯇ ꯉꯥꯏꯔꯝꯃꯨ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯉꯥꯟꯕꯤ ꯐꯣꯟꯗꯨ ꯀꯛꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯒꯦꯠꯇ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ꯫ ꯈꯤꯇꯪ ꯑꯃꯨꯛ ꯊꯣꯛꯂꯒ ꯌꯦꯡꯕꯗ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯒꯥꯔꯤ ꯑꯃ ꯊꯧꯗꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯅꯤ ꯀꯨꯝꯊꯔꯛꯂꯒ ꯃꯆꯤꯟ ꯃꯦꯟꯁꯟꯗꯨꯅ ꯒꯥꯔꯤꯗꯨ ꯊꯨꯅꯃꯛ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ, ꯀꯅꯥꯁꯨ ꯎꯗꯦ꯫ ꯃꯆꯤꯟ ꯃꯦꯟꯁꯤꯟꯈꯤꯕꯅ, ꯃꯈꯣꯡ ꯃꯈꯨꯠ ꯐꯥꯖꯤꯟꯈꯤꯕꯅ ꯄꯥꯡꯒꯜ ꯁꯣꯟꯖꯩ, ꯀꯔꯤꯗꯤ ꯇꯧꯔꯨꯒꯅꯤ? ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯐꯥꯔꯒ ꯊꯝꯈꯤꯕꯗ ꯎꯄꯥꯏꯗꯤ ꯂꯩꯇ, ꯃꯈꯣꯟ ꯊꯣꯛꯇ꯭ꯔꯕ ꯄꯤꯔꯥꯡ ꯑꯗꯣ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯟꯁꯤꯜꯂꯒ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯁꯤ ꯌꯧꯔꯗꯤ ꯌꯥꯔꯦ, ꯑꯗꯣ ꯅꯣꯏ ꯉꯁꯤꯗꯤ ꯁꯤꯗ ꯂꯩꯔꯣ꯫ ꯅꯨꯄꯥ ꯑꯃꯅ, ꯂꯩꯊꯣꯛꯑ ꯂꯣꯏꯔꯦꯗꯅ, ꯀꯩꯅꯣ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯆꯦꯟꯈꯤꯅꯤꯒ ꯇꯧꯔꯤꯔꯣ? ꯉꯝꯕ ꯅꯣꯛꯂꯒ, ꯆꯦꯟꯕꯗꯤ ꯀꯩꯁꯨ ꯉꯝꯂꯔꯣꯏꯗ, ꯑꯗꯣ ꯏꯇꯣꯝ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯁꯨ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯂꯩꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯁꯣꯝꯗꯅ ꯋꯥꯡꯊꯣꯏꯕ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯗꯣ ꯄꯥꯏꯃꯜꯂꯛꯇꯕꯗꯨꯗ ꯏꯀꯥꯏ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯌꯨꯝꯁꯤ ꯃꯤ ꯂꯩꯕ꯭ꯔꯣ? ꯖꯦꯝꯁꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯔꯛꯄꯅꯤ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯀꯅꯥ ꯍꯪꯕꯅꯣ? ꯑꯩ ꯋꯥꯡꯊꯣꯏꯕ, ꯁꯤꯟꯊꯥꯉꯥꯟꯕꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯌꯥꯒꯗ꯭ꯔꯥ?
ꯍꯣꯏ ꯂꯩꯌꯦ ꯀꯧꯊꯣꯔꯛꯀꯦ ꯕꯤꯅꯥꯁꯨ ꯊꯣꯔꯛꯄꯅꯤ ꯋꯥꯡꯊꯣꯏꯕ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯒ ꯏꯃꯥ ꯑꯕꯦꯝ ꯁꯤꯟꯊꯥꯗꯣ ꯑꯩ ꯄꯣꯠ ꯑꯝꯇ ꯄꯤꯒꯦꯅ ꯀꯧꯊꯣꯛꯄꯅꯤ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔ ꯊꯣꯛꯂꯛꯇꯕꯗꯨꯗ ꯆꯤꯜꯂ ꯃꯥꯜꯂꯦꯅ ꯍꯦꯛꯇ ꯆꯪꯉꯛꯑꯕꯅꯤ ꯋꯥꯔꯧꯕꯤꯅꯣ ꯀꯔꯤꯒꯤ ꯋꯥꯔꯧꯒꯗꯧꯔꯤꯕꯅꯣ ꯏꯌꯥꯅ ꯂꯥꯛꯄꯕꯣ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯏꯗꯤ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯋꯥꯡꯊꯣꯏꯕ ꯏꯉꯛ ꯉꯛꯅ ꯑꯩꯗꯤ ꯉꯁꯥꯏ ꯈꯦꯂꯛꯏꯅꯤꯅ ꯊꯣꯛꯂꯛꯄꯗꯤ ꯎꯗꯦ ꯕꯤꯅꯥ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯖꯦꯝꯁ ꯅꯆꯦꯗꯣ ꯀꯥꯗꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯖꯦꯝꯁꯅ ꯃꯅꯨꯡꯗꯒꯤ ꯂꯩꯇꯦ ꯏꯃꯥ ꯑꯩꯅ ꯂꯩꯁꯦ ꯆꯦꯒꯤ ꯀꯥꯗꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯦꯡꯉꯣ ꯅꯨꯃꯤꯗꯥꯡꯅꯤ ꯀꯩꯁꯨ ꯆꯠꯊꯣꯛꯑꯝꯃꯣꯏꯌꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯈꯪꯂꯛꯇꯕꯗ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯌꯥꯝꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯊꯤꯔꯦ ꯋꯥꯡꯊꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯄꯥꯈꯠꯄꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯇꯥꯕ ꯎꯗꯦ ꯆꯨꯝꯅ ꯑꯗꯨꯝ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯕ ꯃꯑꯣꯡꯗ ꯂꯩ ꯌꯨꯝꯒꯤ ꯑꯃꯝꯕ ꯀꯥ ꯑꯃꯗꯅꯤ ꯃꯁꯥꯗꯣ ꯀꯅꯥ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯍꯨꯔꯥꯟꯕꯤꯒꯨꯝ ꯋꯥꯔꯤ ꯁꯥꯔꯤ ꯊꯤꯔꯦ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯅꯅꯦ ꯊꯤꯕ ꯆꯠꯅꯤ ꯍꯥꯏꯕꯒ ꯄꯥꯎ ꯇꯥꯔꯗꯤ ꯑꯩ ꯑꯗꯨꯝ ꯑꯊꯨꯕꯗ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯑꯩꯅꯅꯦ ꯆꯞ ꯆꯥꯕ ꯁꯦꯟ ꯑꯩꯈꯣꯏꯒꯤ ꯄꯤꯅꯤ ꯅꯅꯤꯡ ꯇꯝꯃꯨ ꯑꯩꯅ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯆꯦꯟꯅꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯀꯅꯥ ꯇꯥꯗꯦ ꯈꯟꯅ ꯀꯥꯗꯨꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯉꯥꯡꯕꯅꯤ ꯃꯌꯥꯝꯅ ꯊꯤꯕ ꯆꯠꯅꯔꯤꯉꯩ ꯋꯥꯡꯊꯣꯏꯕꯁꯨ ꯐꯖꯅ ꯇꯥꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯥꯔꯦ ꯕꯕꯤꯅꯥꯅ ꯀꯥꯗꯒꯤ ꯐꯠ ꯊꯣꯛꯂꯛꯄꯗ ꯋꯥꯡꯊꯣꯏꯕ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯋꯥꯡꯊꯣꯏꯕ ꯕꯕꯤꯅꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯛꯏ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯤꯅꯣ ꯅꯪꯅ ꯑꯩ ꯎꯕꯗ ꯈꯪꯉꯤꯗꯦ ꯑꯩꯕꯣ ꯇꯧꯗꯦꯅ ꯍꯥꯏꯔꯒ ꯄ꯭ꯔꯄ ꯃꯊꯛ ꯀꯥꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯑꯆꯧ ꯄꯥꯈꯠꯅ ꯆꯪꯉꯛꯏ ꯏꯕꯨꯡꯉꯣ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯅ ꯐꯔꯅꯤ ꯋꯥꯡꯊꯣꯏꯕ ꯃꯥꯏꯊꯣꯡꯗ ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯇꯥꯗꯦ ꯍꯧꯖꯤꯛꯁꯨ ꯕꯕꯥ ꯃꯄꯥꯟꯗ ꯀꯅꯥ ꯊꯣꯛꯂꯛꯄ ꯎꯍꯧꯒꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯪꯈꯤꯁꯤ ꯑꯗꯨꯒ ꯆꯞ ꯆꯥꯕꯗꯣ ꯈꯪꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯁꯤ ꯄꯇꯤ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯉꯛꯏ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯇꯧꯔꯤꯕꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯅꯪꯅ ꯑꯉꯥꯡꯗꯣ ꯂꯣꯠꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯑꯄꯪꯕ ꯁꯤꯔꯒꯅꯦ ꯐꯣꯟ ꯇꯧꯗꯨꯅ ꯑꯉꯥꯡꯗꯣ ꯀꯧꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯋꯥꯡꯊꯣꯏꯕ ꯃꯤꯅꯣꯛꯁꯨ ꯑꯣꯟꯍꯟꯗꯅ ꯑꯩꯅ ꯀꯣꯜ ꯇꯧꯔꯒ ꯀꯧꯊꯣꯛꯑꯦꯗꯤ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯉꯁꯥꯏ ꯍꯥꯏꯔꯤꯕꯗꯨꯅꯤ ꯅꯪꯅ ꯀꯧꯊꯣꯛꯄꯅꯤ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅ ꯊꯣꯛꯂꯛꯇꯕ ꯁꯥꯔꯒ ꯅꯪꯅ ꯏꯃꯨꯡꯁꯦ ꯄꯥꯈꯠꯍꯟꯗꯨꯅ ꯁꯤꯗ ꯇꯥꯅꯕ ꯁꯤꯜꯂꯤꯕꯅꯤꯅꯦ ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯟꯕ ꯍꯥꯏꯔꯒ ꯃꯆꯤꯟꯗꯣ ꯈꯖꯤꯛꯁꯤꯡꯗꯨꯅ ꯅꯣꯛꯏ ꯃꯌꯥꯝ ꯋꯥ ꯉꯥꯡꯗꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯋꯥꯡꯊꯣꯏꯕꯁꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯀꯣꯟꯅ ꯊꯪꯗ ꯕꯕꯤꯅꯥꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ ꯕꯕꯤꯅꯥ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯃꯤꯡꯗꯣ ꯕꯕꯤꯅꯥ ꯄꯥꯈꯠꯂꯞ ꯃꯥꯅꯤ ꯆꯠꯂꯨꯁꯤ ꯅꯪꯒ ꯀꯥꯏꯗ ꯑꯩꯗꯤ ꯇꯜꯂꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ ꯇꯥꯟꯖꯥꯗꯨꯗ ꯑꯉꯧꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ ꯍꯜꯂꯣ ꯑꯆꯧ ꯑꯣꯏꯔꯕ꯭ꯔꯥ ꯃꯥꯅꯤ ꯀꯅꯥ ꯐꯣꯟꯗꯒꯤ ꯅꯨꯄꯥꯗꯨꯅ ꯅꯈꯣꯏꯅ ꯊꯤꯅꯔꯤꯕ ꯁꯤꯟꯊꯥꯡꯒꯥꯟꯕꯤꯗꯣ ꯐꯪꯂꯣꯏ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯤ ꯅꯆꯥꯕꯨ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯂꯥꯛ 10 ꯍꯌꯦꯡ ꯄꯨꯡ 1 ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯌꯧꯔꯛꯎ ꯅꯠꯇ꯭ꯔꯗꯤ ꯅꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯎꯕ ꯐꯪꯂꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯈꯪꯉꯨ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯄꯥꯎ ꯍꯦꯛ ꯄꯤꯔꯕ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯤ ꯈꯪꯅ ꯊꯕꯛ ꯇꯧ ꯃꯐꯝ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯀꯅꯤ ꯋꯥꯍꯩꯁꯦ ꯈꯛ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯕꯤꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ 10 लाख ꯗꯤꯃꯥꯟꯅꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯏꯆꯥꯊꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯂꯤꯕꯅꯤ ꯕꯕꯥ ꯃꯐꯝꯗꯤ ꯀꯥꯏꯗꯅꯤ ꯍꯥꯏꯔꯛꯀꯦ ꯋꯥꯡꯊꯣꯏꯕꯅ ꯍꯪꯂꯛꯄꯅꯤ ꯃꯐꯝꯗꯤ ꯍꯥꯏꯔꯛꯇꯦ ꯍꯌꯦꯡ ꯂꯥꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯛꯏ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯒ ꯌꯥꯝ ꯍꯩꯁꯤꯡꯕ ꯀꯥꯁꯨ ꯁꯥꯔꯤꯕ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯕꯕꯤꯅꯥꯗ ꯌꯦꯡꯂꯛꯏ ꯅꯪꯗꯤ ꯈꯪꯕ꯭ꯔ ꯕꯕꯤꯅꯥ ꯁꯤꯟꯊꯥꯒꯤ ꯂꯩꯐꯝ ꯅꯃꯪ ꯍꯦꯛ ꯊꯥꯡꯉꯛꯄꯅꯤ ꯕꯕꯤꯅꯥ ꯏꯛꯑ ꯇꯧꯔꯒ ꯈꯪꯉꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯦ ꯀꯩꯗꯧꯔꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯗꯥꯏꯅꯦ ꯄꯇꯤꯅ ꯀꯔꯝꯅ ꯈꯪꯗꯧꯔꯤꯒꯦ ꯏꯆꯥꯅ ꯌꯨꯝꯗ ꯂꯩꯔꯒ ꯅꯈꯣꯏꯁꯨ ꯍꯥꯏꯕ ꯌꯥꯏꯌꯦꯅꯅꯦ ꯄꯪꯍꯥꯏ ꯍꯥꯏꯔꯛꯀꯅꯨ ꯋꯥꯡꯊꯣꯏꯕ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯕꯕꯥ ꯍꯣꯏꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯕꯕꯤꯅꯥ ꯖꯦꯝꯁꯀ ꯂꯣꯏꯅꯅ ꯑꯇꯩ ꯃꯐꯝ ꯈꯔꯗ ꯊꯤꯔꯨꯒꯦ
Pati di pakhatna Numidangni nupisi puraga chatpa yaroi James na Inomcha ai yaurisidi iche yaida kanana kaidoba ngamdoino Kanana khangmano midop yauri Wangthoiba makha tarudre kuina sangthana leithama yaroi khanna Lao chalasi thankini Si hairaga tholai babina de chatloi kanna haisabani adubu upai lekhidre makoi ahum su chachkhre Lambi da wangthoiba gari thongna Abem kaidle James ngakna wangthoiba da yinglei Aina aisa kanadano Wangthoiba na maning da yinglaga haibada James babina da yinglei Nupi dusu khumde tumillei Wangthoiba gari fat khamaga Hairo abem kaidle Kaino aina kamai khangdorige Laifam khanglabo Ahum da thongnarom da loina thamai mit ying Wangthoiba na Akhoi gi tung inaro Robert stu wangthoiba gi gari gi tung oiram ni inari Somdana ka adoda mai sumu musi thanduna ngamba sinthangan bibu punduna thamliba table do gi manakta phamduna Aina isiyaw natrabadi Hairaga khaba minong noglei sinthangan bidi machin punsin batuna wangang mangamde kakpanatana kari upai leiri Nungdi nuhini nangi na naw nupi babina hebra ma ngasi ekhoida pulamdrabadi nangse ayi oiba fangloidabani Ngamba su handakte sinthangan bigi pulliba machindo lawthoktuna aigi ning mathungal maduna nangi fabu oini Doctor ama hoiraga aduk chokhataba tukhache haiduna ngambagi mamaida tinsichilli ngamba saurode hena tum chimbal na ana chingkhattana noi Aina nang manusirakpadi kuirabani nangde ai awabas ubibra nanga doctor wangthoibaga luhongga dore haiba paw tabada ai nungairamani khanbra nangi dud ai nungsiba nate madudi kalakpa kawi ai tasai duguche nangi lamcha thajarudabani asumna torumgani haibade nangna fana thina chairasu nangbudi aigi oidana tokloi si hairaga sinthagi manakta changsilai nupidusu masa ngakthoknaba kanna honajai kanana nangbula aga kangadori Pulli madu thadoktuna sinthabu leimai din thui tanjadu da ka gi thongdo ko khairaktuna wangthoiba James kaloina na changli ngambane sinthabu sarak tongna bo honari bado wangthoiba kudum chena tasilaga thuna mak changsili ngambasu madu ubada manakta leiramba thangama sinthanga bi ngak samda thamlaga hek changsilakpada ma bu khatkani khangu ngambada meeting thamlingi tongdagi nupa kharana James wangthoiba bu nongmai namduna thuna ba punsinkre ngamba karimna nogli amuk sinthangan bibo makut punsilaga thamlaga makutta paiba thangtuna sinthagi makutta tapna chingba hawi sintha khang mangamda mamitu ishilaga mapi tapna sintharakle nupida kan sabana nangi kashu kanaroi pulibasa thado ngamba wangthoibana hairibadu tabiba nante nokrem haigiram naraga karim ka thainaraga amuk ke hinadum sinthangan bigi makutta nakan amaromda amuk tapna sana len bhorakle Robert Sunakan amada chatkibani hauzukta mafamduda thunglare ure wangthoibabu phaduna miyoi kayana sanglibado tapna kumthaduna uphul khara makhutta paisilaga thuna mafamduda ngak seliba nupasingdugi mamaida chaisili ngambabu hana phuba hori ngak mafamduda khutti khara thonare adubu ngak kitungda police laktuna leiriba mayamdu phajankhre Robert na wangthoibaga James ka supulibada thadokle nanghori matagum sinthagi nakta chansili Sopra Robert law hospital da puna batoksi Sinthabu pangkhot na bahot nari khangaude akan basaphoda sinthangan bigi mabukta thangna thinjilaktuna nupi du thuna mak amambadu da chenkre uhobanate ngaktu da kadomdagi lakpano haibado wangthoiba pakhana abem se kedorage nang chenki banupi du tasan tanasira haiba phau khalli adubu tanarudre sinthangan bisuwana mabukto paiduna wangthoiba da nungshini yinglaga Dada Haiba waise haiba loidana mamittu tapna ushilaga masu lekthakre Mana pakhatuna sinthangan bibu pamkhali hospital tamna purai Nupadugi matawdo anga boykre Doctor na kupna yenglaba tung operation tawdrabadi yaroi haiduna pusankre Wangthoibadi wakhal amada mangduna phau leikrabani mataw yengba ngamdraba kunjona wakhal sonthadana wari kaya liribatsu yakhidre
ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯗ꯭ꯔꯦ꯫ ꯄꯨꯡ ꯑꯃꯨꯛ ꯂꯩꯔꯕ ꯇꯨꯡ ꯗꯣꯛꯇꯔꯁꯨ ꯊꯣꯛꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯗꯣꯛꯇꯔ ꯊꯣꯛꯂꯛꯄ ꯁꯦꯟꯅꯔꯒ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯤ꯫ ꯗꯣꯛꯇꯔ, ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦꯗ ꯋꯥꯔꯗꯇ ꯐꯖꯅ ꯄꯣꯊꯥꯍꯟꯕꯤꯌꯣ ꯗꯣꯛꯇꯔ, ꯒ꯭ꯌꯥꯟꯗꯤ ꯉꯥꯛ ꯂꯩꯔꯒ ꯂꯥꯛꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯣ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯋꯥꯔꯗꯇꯗꯤ ꯂꯩꯇ꯭ꯔꯦ, ꯇꯣꯉꯥꯟꯅ ꯀꯥ ꯑꯃꯗ ꯂꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯔꯥꯅꯤꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯟꯅ ꯌꯧꯔꯝꯃꯒꯦ, ꯊꯣꯏꯕꯗꯤ ꯂꯩꯖꯔꯁꯅꯨ꯫ ꯕꯤꯅꯥꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯆꯥꯛꯀꯁꯦ ꯑꯃꯨꯛꯇ ꯌꯨꯝꯗꯒꯤ ꯂꯧꯔꯨꯗꯕ ꯌꯥꯔꯣꯏ꯫ ꯔꯣꯕꯔꯠꯁꯨ ꯐꯠ ꯆꯪꯉꯛꯇꯨꯅ ꯋꯥꯡꯊꯣꯏꯕꯒꯤ ꯅꯥꯀꯣꯡꯗ ꯆꯤꯔꯣꯜꯑꯣꯏ ꯀꯩꯑꯣꯏ ꯇꯧꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯤ꯫ ꯋꯥꯡꯊꯣꯏꯕ ꯖꯦꯝꯁꯇ ꯑꯣꯟꯁꯤꯜꯂꯒ ꯖꯦꯝꯁ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯥꯛꯀꯦ, ꯊꯕꯛ ꯑꯝꯇ ꯆꯠꯊꯣꯛꯈꯤꯒꯦ, ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ꯫ ꯖꯦꯝꯁꯁꯨ ꯍꯣꯏ ꯍꯥꯏꯔꯛꯇꯨꯅ ꯋꯥꯡꯊꯣꯏꯕꯒ ꯔꯣꯕꯔꯠꯀꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯔꯣꯕꯔꯠꯅ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯔꯤ ꯁꯥꯏ꯫ ꯎꯔꯔꯣꯏ ꯈꯪꯉꯔꯣꯏ ꯀꯥꯏꯅꯒ ꯆꯦꯜꯂꯤꯕ ꯃꯣꯏꯅꯗꯤ ꯅꯨꯃꯤꯗꯥꯡꯅꯤ ꯀꯥꯏꯅꯁꯨ ꯃꯀꯨ ꯃꯤꯠ ꯄꯥꯟꯕ ꯑꯩꯈꯣꯏꯗꯒ ꯍꯧꯔꯤ꯫ ꯔꯣꯕꯔꯠꯅ ꯋꯥꯡꯊꯣꯏꯕꯕꯨ ꯐꯥꯔꯝ ꯍꯥꯎꯁ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯑꯅꯤꯗꯨ ꯃꯅꯨꯡ ꯆꯪꯉꯛꯏ꯫ ꯅꯨꯄꯤ ꯑꯃ ꯄꯨꯜꯂꯒ ꯂꯩꯕꯗꯣ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯇꯦꯕꯜ ꯑꯃꯗ ꯃꯈꯣꯡ ꯀꯥꯔꯟ ꯆꯟꯗꯨꯅ ꯐꯝꯂꯒ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗꯩ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ? ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ, ꯌꯦꯡꯕ ꯐꯥꯎ ꯌꯦꯡꯂꯛꯇꯦ, ꯅꯣꯟꯊꯗꯨꯅ ꯑꯗꯨꯝꯃꯛ ꯂꯩ꯫ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯥꯎꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯝꯗꯣ ꯁꯥꯐꯨ ꯀꯟꯅ ꯄꯥꯏꯗꯨꯅ ꯅꯣꯟꯈꯠꯍꯜꯂꯤ꯫ ꯑꯩꯅ ꯍꯪꯉꯤꯁꯤ ꯀꯅꯥꯗꯅꯣ? ꯃꯆꯤꯟꯗ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯥꯊꯕ ꯉꯝꯗꯦ, ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯃꯃꯤ ꯈꯪꯗꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯕꯦꯝꯅ ꯃꯈꯥ ꯇꯥꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕ, ꯈꯨꯗꯛꯇ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ, ꯑꯩ ꯋꯥꯡꯊꯣꯏꯕ ꯅꯠꯇꯦ ꯍꯥꯏꯔꯒ ꯔꯣꯕꯔꯠ ꯇꯦꯡꯂꯛꯏ꯫ ꯔꯣꯕꯔꯠꯁꯨ ꯋꯥꯡꯊꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯥꯊ꯭ꯔ ꯈꯪꯕꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯅꯥꯗꯅꯣꯃ ꯀꯣꯜ ꯇꯧꯏ꯫ ꯋꯥꯡꯊꯣꯏꯕꯗꯤ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯕꯤꯅꯥꯅ ꯄꯣꯛꯆꯕ ꯃꯆꯥꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯂꯨꯅ ꯈꯟꯖꯩ꯫ ꯃꯆꯥꯅ ꯇꯨꯃꯤꯟ ꯂꯩꯕꯗꯣ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯊꯣꯏꯕꯤ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯁꯦ, ꯏꯃꯥꯅ ꯀꯧꯕꯁꯦ ꯇꯥꯕ꯭ꯔꯣ? ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯒ꯭ꯌꯥꯟ ꯈꯖꯤꯛ ꯂꯥꯛꯄꯅ ꯕꯤꯅꯥꯅ ꯀꯧꯔꯤꯕꯗꯣ ꯇꯥꯔꯦ꯫ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯏꯆꯥꯕꯣ? ꯆꯥꯛꯇꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ, ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯍꯥꯏꯌꯣ, ꯅꯧꯄꯥ ꯊꯥꯗꯨꯅ ꯂꯩꯍꯜꯂꯨꯒꯦ ꯏꯃꯥ꯫ ꯁꯤꯟꯊꯥ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯉꯛꯇꯨ ꯍꯥꯏꯔꯤ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯆꯪꯉꯛꯇꯨꯅ ꯁꯤꯟꯊꯥꯗ ꯌꯦꯡꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯏꯆꯥ ꯂꯥꯛꯂꯕ꯭ꯔꯥ? ꯊꯦꯡꯉꯤꯗ, ꯌꯨꯝꯗ ꯍꯜꯂꯣꯏꯗꯕ꯭ꯔꯣ? ꯉꯁꯤꯗꯤ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯔꯒꯦ꯫ ꯅꯠꯇꯦ, ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯏꯃꯥ ꯍꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯅꯪ ꯍꯜꯂꯣ, ꯊꯦꯡꯈꯤꯅꯕꯅꯤ꯫ ꯅꯥꯏ ꯇꯥꯕ꯭ꯔꯣ? ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯂꯨꯗꯕꯅꯤ꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯍꯧꯖꯤꯛꯇꯗ ꯉꯥꯡꯂꯛꯏ꯫ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯛꯏ꯫ ꯇꯥꯗꯦꯗ, ꯁꯨꯝ ꯂꯩꯕꯅꯤ꯫ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯕꯤꯅꯥ ꯃꯥꯁꯨ ꯐꯅ ꯀꯟꯅ ꯍꯜꯂꯨ ꯍꯥꯏꯕꯅꯤ, ꯋꯥꯡꯊꯣꯏꯕꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯋꯥꯏꯗꯅꯤ ꯋꯥꯡꯊꯣꯏꯕ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯁꯤꯟꯊꯥꯉꯥꯟꯕꯤꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯆꯪꯉꯛꯏ꯫ ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯣꯔꯅꯤꯡ ꯋꯤꯁ ꯄꯤꯔꯛꯏ꯫ ꯕꯤꯅꯥꯅ ꯉꯜꯂꯤꯗ ꯏꯆꯥꯗꯤ꯫ ꯏꯃꯥ, ꯌꯨꯝꯗ ꯍꯟꯒꯗꯕ ꯂꯩꯔꯗꯤ ꯍꯟꯕꯤꯔꯣ, ꯑꯩ ꯉꯥꯛ ꯂꯩꯖꯔꯝꯃꯒꯦ꯫ ꯆꯥꯛꯁꯤ ꯁꯤꯗꯒꯤ ꯂꯧꯕꯁꯦ ꯄꯨꯛꯀ ꯅꯨꯡꯉꯥꯏꯇꯦ, ꯖꯦꯝꯁꯀ ꯌꯨꯝ ꯐꯥꯎꯕꯗꯪ ꯌꯧꯔꯨꯒꯦ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥꯁꯨ ꯖꯦꯝꯁꯀ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯨ ꯋꯥꯡꯊꯣꯏꯕꯅ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯉꯁꯤ ꯀꯔꯤ ꯆꯥꯔꯦ? ꯀꯔꯤꯝ ꯆꯥꯗꯦ꯫ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯗꯤ ꯍꯧꯖꯤꯛ ꯆꯥꯒꯗꯕꯅꯤ, ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯝ ꯂꯩꯔꯨꯒꯦ ꯅꯪꯅ ꯆꯥꯅꯕ꯫ ꯋꯥꯡꯊꯣꯏꯕ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯛ ꯊꯟꯕ ꯌꯥꯕ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯗꯣꯛꯇꯔꯅ ꯆꯥꯕ ꯌꯥꯏ ꯍꯥꯏꯔꯝꯃꯕꯣ? ꯉꯔꯥꯡꯗꯤ ꯃꯍꯤ ꯈꯔ ꯊꯛꯏ, ꯃꯄꯪꯗꯤ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯁꯤ ꯊꯛꯆꯜꯂꯣ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯕꯅ ꯆꯥꯗꯨ ꯄꯤꯔꯛꯏ꯫ ꯁꯤꯟꯊꯥꯁꯨ ꯕꯦꯠꯇꯨꯗ ꯃꯁꯥꯗꯣ ꯉꯥꯔꯒ ꯇꯞꯅ ꯊꯛꯂꯤ꯫ ꯌꯥꯝ ꯋꯥꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯅ ꯍꯪꯂꯛꯄꯗ ꯁꯤꯟꯊꯥꯉꯥꯟꯕꯤ ꯊꯛꯂꯝꯕ ꯆꯥꯗꯨ ꯂꯦꯞꯇꯨꯅ ꯋꯥꯗꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯔꯤ ꯅꯥꯛ ꯌꯦꯠ꯫ ꯍꯟꯗꯛꯇꯤ ꯑꯩ ꯅꯥꯛꯇ ꯊꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯇꯧꯔꯤꯁꯦ, ꯁꯦꯟꯅꯕ ꯋꯥꯒꯗꯧꯔꯤ꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯋꯥꯡꯊꯣꯏꯕꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯂꯒ ꯌꯨꯝꯗ ꯍꯦꯛ ꯄꯨꯊꯔꯛꯄꯒ ꯍꯣꯡꯅꯕꯅ ꯅꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏ ꯀꯀꯥꯒꯅ ꯍꯥꯏꯅꯕ ꯂꯣꯏꯔꯕꯅꯤ ꯉꯔꯥꯡ꯫ ꯊꯨꯃꯟꯈ꯭ꯔꯦ꯫ ꯊꯨꯕ ꯀꯥꯏ, ꯑꯩꯗꯤ ꯉꯁꯤꯃꯛ ꯊꯥꯡꯂꯒ ꯄꯨꯒꯦ ꯈꯜꯂꯤꯅꯤ꯫ ꯁꯥꯔ, ꯋꯥ ꯁꯥꯔꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯍꯥꯏꯔꯨꯔꯒꯅ ꯁꯥꯔ ꯑꯗꯨꯝ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ?
ꯁꯪꯒꯂꯞ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ ꯅꯨꯄꯤꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯕꯕꯥꯗ ꯍꯥꯏꯅꯒꯦ ꯆꯦꯜꯂꯒ ꯀꯨꯏꯅ ꯂꯩꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯈꯨꯃꯛꯈꯤꯗ꯭ꯔꯦ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯂꯛꯁꯃꯤ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯕꯨꯡꯗ ꯋꯥꯀꯠꯂꯤ ꯍꯟꯕ ꯅꯠꯇꯦ ꯐꯠꯇꯕ ꯃꯁꯦꯜ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅꯤ ꯕꯣꯏꯅ ꯅꯪ ꯅꯨꯄꯤꯅꯤ ꯅꯁꯥꯃꯛꯁꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯇꯧ ꯍꯟꯗꯛꯇꯤ ꯃꯥ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ ꯇꯥꯃꯣꯍꯣꯏ ꯂꯩꯔꯤꯁꯤꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯃꯥꯅꯤ ꯏꯆꯟꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯊꯕꯛꯇꯤ ꯇꯧꯕ ꯌꯥꯔꯣꯏ ꯀꯪꯂꯩꯗ ꯃꯥ ꯇꯣꯏꯅ ꯂꯥꯛꯇ꯭ꯔꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁꯔ ꯄꯥꯎ ꯑꯃ ꯇꯥꯏꯀꯣ ꯑꯩꯈꯣꯏꯁꯨ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯣ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯒ ꯇꯧꯅꯤꯗ ꯃꯌꯥꯝ ꯂꯣꯏꯅ ꯂꯥꯛꯀꯗꯕꯅꯤ ꯄꯥꯟꯊꯣꯏꯅ ꯑꯗꯨ ꯁꯔ ꯁꯤꯟꯊꯥꯉꯥꯟꯕꯤ ꯁꯣꯛꯏ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯐꯔꯦꯗ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯝꯇꯪ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤ ꯅꯣꯡꯃ ꯆꯠꯄꯤꯔꯨꯁꯣ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯁꯥꯕꯨꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯕꯅꯤ ꯍꯣꯏ ꯑꯣꯞ ꯂꯩꯕ ꯅꯨꯃꯤꯠ ꯑꯝꯗ ꯍꯦꯛꯇ ꯆꯠꯆꯔꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯋꯥꯡꯊꯣꯏꯕꯁꯨ ꯍꯜꯂꯒꯦ ꯍꯥꯏꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜ ꯒꯦꯠꯇ ꯂꯛꯁꯃꯤꯅ ꯒꯥꯔꯤ ꯈꯥꯝꯃꯛꯄꯗ ꯋꯥꯡꯊꯣꯏꯕꯁꯨ ꯈꯥꯝꯃꯤ ꯂꯛꯁꯃꯤ ꯀꯩ ꯂꯩꯔꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯂꯛꯁꯃꯤ ꯅꯣꯛꯂꯒ ꯋꯥꯡꯊꯣꯏꯕ ꯅꯪ ꯅꯍꯥꯟꯈꯩ ꯌꯥꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇꯪ ꯄꯥꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯌꯨꯝꯗ ꯒꯥꯔꯤ ꯊꯥꯔꯛꯑꯣ ꯍꯥꯏꯕ ꯃꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯑꯃ ꯂꯩꯇꯕꯒꯤ ꯆꯠꯂꯦ ꯍꯥꯏꯌꯦ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯕ ꯂꯥꯛꯇꯦ ꯅꯪ ꯏꯗꯣꯝꯆꯥ ꯍꯣꯏ ꯐꯥꯎꯇꯪ ꯊꯤꯟꯕꯤꯔꯝꯃꯣ ꯐꯔꯦ ꯂꯥꯛꯑꯣ ꯂꯛꯁꯃꯤꯁꯨ ꯋꯥꯡꯊꯣꯏꯕꯒ ꯂꯣꯏꯅꯅ ꯃꯗꯣꯝꯆꯥ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ ꯑꯆꯤꯛꯄ ꯃꯐꯝꯅꯤ ꯂꯝꯕꯤꯗꯣ ꯈꯥꯝꯃꯣ ꯑꯝꯇ ꯋꯥꯡꯊꯣꯏꯕꯁꯨ ꯒꯥꯔꯤ ꯈꯥꯝꯃꯤ ꯀꯩꯗꯧꯔꯦ ꯂꯛꯁꯃꯤ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇ ꯈꯨꯗꯥꯡꯗ ꯁꯦꯒꯥꯏꯔꯤ ꯃꯆꯤꯟꯗꯁꯨ ꯇꯩꯊꯣꯛꯇꯨꯅ ꯂꯤꯞꯁꯇꯤꯛꯇꯨ ꯆꯥꯏꯊꯣꯛꯂꯒ ꯑꯩꯕꯨ ꯑꯝꯇ ꯈꯟꯕꯤꯌꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯈꯟꯕꯤꯌꯣ ꯂꯛꯁꯃꯤꯅ ꯂꯥꯎꯕꯗꯣ ꯋꯥꯡꯊꯣꯏꯕꯅ ꯉꯛꯅ ꯂꯛꯁꯃꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯦ ꯑꯗꯨꯋꯥꯏꯗ ꯑꯅꯛꯄꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ ꯋꯥꯡꯊꯣꯏꯕꯕꯨ ꯒꯥꯔꯤꯗꯩ ꯆꯤꯡꯊꯣꯛꯂꯒ ꯐꯨꯕ ꯅꯦꯠꯄ ꯌꯥꯎꯔꯤ ꯅꯨꯄꯤ ꯑꯃꯅ ꯕꯦꯝꯃ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯂꯛꯁꯃꯤ ꯀꯞꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯅꯤ ꯀꯣꯏꯕꯅꯤ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯃꯥꯒ ꯑꯩꯒ ꯀꯣꯏꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯒ ꯃꯥꯅ ꯑꯩꯕꯨ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯀꯞꯂꯛꯏ ꯅꯨꯄꯥ ꯑꯃꯅ ꯏꯃꯨꯡꯒꯤ ꯃꯤ ꯀꯧ ꯀꯩꯅꯥ ꯀꯠꯁꯤ ꯋꯥꯡꯊꯣꯏꯕ ꯃꯃꯤꯠ ꯏ ꯀꯥꯔꯦ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯂꯛꯁꯃꯤ ꯑꯆꯨꯝꯕ ꯄꯥꯎ ꯇꯝꯃꯨ ꯅꯪꯅ ꯉꯁꯤ ꯈꯨꯗꯨꯝ ꯆꯠꯂꯕꯁꯨ ꯑꯩ ꯅꯪ ꯂꯧꯔꯣꯏ ꯋꯥꯡꯊꯣꯏꯕꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ ꯀꯩꯅꯥ ꯀꯠꯄ ꯍꯥꯏꯅ ꯃꯌꯥꯝ ꯂꯣꯏꯅ ꯌꯥꯅꯔꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯈꯨꯗꯛꯇꯨꯗ ꯀꯧꯔꯦ ꯇꯥꯈꯤꯗ꯭ꯔꯦ ꯅꯨꯄꯥꯔꯣꯝꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯖꯕ ꯋꯥꯁꯨ ꯅꯝꯗꯅ ꯀꯩꯅꯥ ꯀꯠꯇꯨꯅ ꯋꯥꯡꯊꯣꯏꯕ ꯔꯥꯅꯤ ꯀꯨꯟꯖꯣꯒ ꯂꯛꯁꯃꯤꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯕꯤꯃꯣꯂꯥ ꯉꯛꯅ ꯊꯣꯏꯕ ꯋꯥꯡꯊꯣꯏꯕ ꯃꯃꯥꯏ ꯃꯅꯥꯛ ꯐꯝꯊꯔꯒ ꯏꯃꯥ ꯑꯩ ꯂꯥꯟꯗꯦ ꯑꯩꯒ ꯑꯕꯦꯝꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯔꯥꯅꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯊꯣꯏꯕ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯁꯨ ꯂꯛꯁꯃꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯐꯤꯗꯣ ꯃꯀꯣꯛ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯂꯛꯁꯃꯤꯗ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯥꯅ ꯂꯩꯒꯗꯕ ꯀꯥꯗꯣ ꯇꯥꯛꯄꯤꯔꯝꯂꯒ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯅ ꯇꯧꯅꯔꯤ ꯃꯝꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯋꯥꯡꯊꯣꯏꯕ ꯌꯨꯝꯗ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯅꯥ ꯑꯃꯠꯇꯒ ꯀꯧꯅ ꯉꯥꯡꯅꯕ ꯇꯧꯔꯨꯗꯦ ꯀꯧꯁꯨ ꯀꯧꯔꯛꯇꯦ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ ꯋꯥꯡꯊꯣꯏꯕꯒꯤ ꯃꯇꯧ ꯈꯪꯕꯅ ꯂꯛꯁꯃꯤ ꯊꯣꯏꯕꯗꯣ ꯀꯧꯔꯨꯔꯣ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯂꯛꯁꯃꯤꯅ ꯏꯅꯣꯝꯆꯥ ꯀꯧꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯆꯥꯛꯇꯣ ꯊꯥꯡꯗꯣꯛꯂꯝꯃꯨ ꯔꯥꯅꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯛꯁꯃꯤ ꯃꯌꯨꯝꯗ ꯅꯣꯡꯃꯇ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯛꯄ ꯅꯠꯇꯦ ꯆꯥꯛ ꯊꯤꯕ ꯐꯥꯎ ꯍꯩꯇꯦ ꯏꯕꯦꯝꯃꯅ ꯊꯤꯕꯤꯕ ꯂꯣꯏꯔꯗꯨꯅ ꯁꯦ ꯊꯥꯡꯗꯣꯛꯄꯤꯔꯣ ꯊꯣꯏꯕꯒꯤ ꯆꯥꯛꯅꯤ ꯂꯛꯁꯃꯤꯁꯨ ꯁꯨꯒꯠꯅ ꯌꯥꯝ ꯁꯥꯏꯌꯦ ꯅꯤꯅꯦ ꯑꯗꯨꯝ ꯊꯥꯡꯗꯣꯛꯄꯤꯔꯣ ꯏꯕꯦꯝꯃꯁꯨ ꯁꯥꯎꯅꯤꯡꯅ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯁꯤꯐꯥꯎ ꯍꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯅꯤꯡꯂꯤꯕ ꯂꯛꯁꯃꯤꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯍꯥꯏꯒꯦ ꯌꯥꯎꯅꯁꯨ ꯍꯥꯏꯕꯅꯤ ꯋꯥꯡꯊꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯄꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯤ ꯂꯥꯛꯄꯅꯤ ꯅꯠꯇꯦꯗꯅ ꯍꯩ ꯅꯪ ꯁꯤ ꯃꯧꯅꯤꯅꯦ ꯑꯗꯨꯁꯨ ꯉꯁꯤꯇ ꯂꯥꯛꯄ ꯑꯁꯨꯛ ꯀꯟꯅ ꯋꯥ ꯉꯥꯡꯂꯤꯅꯤ ꯍꯩ ꯆꯠꯅꯔꯣꯏꯗꯕꯤꯁꯤꯗꯤ
ꯕꯤꯃꯣꯂꯥꯁꯨ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯕꯤꯃꯣꯂꯥꯁꯨ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ ꯔꯥꯅꯤ ꯆꯪꯉꯛꯇꯨꯅ ꯊꯣꯏꯕꯒꯤꯗꯤ ꯀꯥꯗ ꯆꯥꯒꯦ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨꯁꯣ ꯏꯕꯦꯝꯃꯁꯨ ꯆꯥꯛꯇꯨ ꯄꯥꯏꯈꯠꯇꯨꯅ ꯄꯨꯅꯕ ꯇꯧꯔꯤ ꯑꯩ ꯄꯨꯔꯒꯦ ꯔꯥꯅꯤꯅ ꯅꯪꯅꯤꯅꯦ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨꯗ ꯌꯥꯅꯤ ꯏꯗꯣꯝꯆꯥ ꯑꯩ ꯄꯤꯔꯨꯒꯦ ꯏꯕꯦꯝꯃꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯛꯇꯨ ꯂꯧꯔꯒ ꯂꯛꯁꯃꯤ ꯋꯥꯡꯊꯣꯏꯕꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯔꯥꯅꯤꯅ ꯆꯥꯔꯅꯤ ꯁꯣꯏꯗ꯭ꯔꯦꯕ ꯉꯁꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯒꯗꯧꯔꯤꯕꯁꯦ ꯀꯥꯗꯅꯤ ꯂꯛꯁꯃꯤ ꯆꯪꯉꯛꯄꯗ ꯎꯕꯗ ꯋꯥꯡꯊꯣꯏꯕ ꯐꯝꯂꯝꯕꯗꯩ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯋꯤ ꯆꯥꯛꯁꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯅꯪꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯈ꯭ರೆ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯋꯥꯡꯊꯣꯏꯕ ꯂꯛꯁꯃꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪꯒꯤꯗꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯁꯥꯒꯤ ꯏꯖꯠ ꯌꯦꯡꯗꯕ ꯑꯩꯕꯨꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯌꯣꯜꯂꯕꯅꯤꯅ ꯅꯪꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯉꯨ ꯅꯪꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯉꯦꯅ ꯈꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯑꯩꯅ ꯑꯉꯝꯕ ꯇꯧꯒꯅꯤ ꯁꯤꯗ ꯅꯪꯅ ꯌꯦꯜꯂꯛꯄꯗꯤ ꯅꯥꯇꯤꯛꯁꯨ ꯂꯩꯇꯦ ꯂꯩꯌꯨ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯈꯤꯅꯤ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃꯗꯤ ꯁꯤ ꯈꯪꯅ ꯆꯠꯂꯣ ꯅꯪꯅꯗꯤ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯃꯤꯅꯥꯏꯒꯨꯝ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯣ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯡꯊꯣꯏꯕꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯊꯋꯥ ꯁꯥꯕꯤꯕ ꯅꯠꯇꯦ ꯍꯦꯟꯅꯗꯨꯝꯉꯛ ꯆꯥꯎ ꯊꯦꯛꯂꯒ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤ ꯑꯣꯏꯅ ꯐꯥꯎ ꯈꯜꯂꯨꯗꯦ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯂꯛꯁꯃꯤꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯕꯤꯃꯣꯂꯥ ꯀꯥꯗꯤ ꯐꯤ ꯊꯨꯞꯇꯨꯅ ꯂꯩꯕꯗꯣ ꯊꯥꯗꯣꯛꯂꯒ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯂꯛꯁꯃꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯃ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯅꯥꯒꯤ ꯃꯤꯡꯗ ꯂꯩꯒꯦ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯍꯪꯂꯤꯗꯨꯕꯣ ꯈꯪꯅꯤꯡ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤꯅꯤꯅ ꯅꯪ ꯀꯀꯥꯒꯤ ꯃꯤꯡꯗ ꯂꯩꯕꯅꯤ ꯏꯃꯥ ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯄꯥꯝꯗꯦ ꯗꯗꯥꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯟꯕꯅ ꯐꯩ ꯈꯜꯂꯤ ꯀꯀꯥꯒꯤꯗꯤ ꯃꯆꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯍꯣꯁꯄꯤꯇꯥꯜꯁꯨ ꯀꯀꯥꯒꯤ ꯃꯤꯡꯗ ꯂꯩ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯒꯅꯨꯀꯣ ꯊꯣꯏꯕꯅ ꯇꯥꯔꯗꯤ ꯅꯪ ꯋꯥ ꯊꯣꯛꯂꯔꯅꯤ ꯃꯥꯒꯤ ꯋꯥꯕꯣ ꯑꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯈꯔ ꯈꯪꯅ ꯊꯝꯕꯗꯤ ꯐꯕꯅꯤ ꯕꯤꯃꯣꯂꯥꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯊꯨꯞꯂꯕꯤ ꯐꯤꯗꯣ ꯑꯗꯣꯝ ꯃꯈꯥ ꯁꯝꯊꯅ ꯑꯣꯟꯁꯤꯜꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯛꯁꯃꯤꯁꯨ ꯕꯤꯃꯣꯂꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯊꯣꯛꯈ꯭ꯔꯦ